आकाशवाणी इम्फाल नयनी देवी पाव पाजरी अहानबद मरु ओइबा पाव मणिपुर विधानसभा नंगासी मेडिकल हेल्थ एंड फैमिली वेलफेयर अमसुंग कमर्स एंड इंडस्ट्रीज यावना तोंगान तोंगान बा डिमांड तरुक खनदुना पास तौगनी मणिपुर दंगारंग फावबदा हेल्थ केयर वर्कर लिसिंग कुनमंगा चानिपान कुनमंगा यावना मी लिसिंग कुनथानी थोय चाटुक यांकाइमाथोय कोविड-19 वैक्सीन कापख्रे प्रधानमंत्री नरेंद्र मोदी ने असमदा महाबाहु ब्रह्मपुत्र थौरांग हौदोकनी लेबाक असिगी ख्वाइदिगी सांबा धुबरी फुलबारी थोंग सानब जटा हुनगनी माजुली जोरहाट थोंगी भूमि पूजन तौगनी अमसुंग सेनबा चाहि लिसिंग अनि कुनमाथोय कुनिथोयगी केंद्रगी बजेटता साइंस अमसुंग टेक्नोलॉजी मंत्रालयगी दमक हाप सेनफम चादा कुंठा हेनगटले लेबाक असिना मालेमगी लाइचत ओरिबा कोविड-19 की मायोक्ता पुन्ना अमता ओइना लानथेंगनरी लमदम सिगी मियामना सखंगनरबा मियोय केयाना सोलान फमसिदा माय पाकनबगी दमक आकाशवाणी इम्फाल की इपागी खुथांगदा मिपुंग खुदिंगमकना अराइबा थवंग ओहुम फेस मास्क सोपा अमगा अमगा फुट तरुक लापनना लाइनबा माय मिट अमदि खुद सातोइना हामदोक्तुना तरुतना थमनबा अपील तौरी मणिपुरी फिल्म की डायरेक्टर ओ सिमैराना कोविड-19 दगी ngakthognaba miyamda appeal tawraduna hai मयाम्बु ओसी मैराना खुरुमजरी कोविड-19 लाइसेट असिदगी ngakthognaba ख्वाइदिगी फरबा पांबैदी सेक्शन भाइबसना ओइरी लेंगाकना लाइसेट असि थिंगनबा होनरिबा असिगी मथक्ता अइखोय पुमनमकनासु वाखन तामिनदुना लाइसेट असिदगी ngakthognaba तंगाई फदबा चना कांगलोल अहुमखक ngakna चटमिनसी अइखोय खुदिमकना युमदगी मपाल हेक थोरकपगा फेस मास्क सोइदना उपसी साबोन नत्रगा हैंड वाश सिजनदुना खुद सा सेंगना हमतोक्सी अमसुंग मी अमगा की मरक्ता फुट तरुक के अराप थम्बगी हैनबी थमसी सेक्शन बाहाइबसेना इसा अइखोयगी नुंगसिरबा इमुंग मनुंग अमदि मियाम्बु लाइसेट असिदगी कनमंगमगदौरिबनी मयाम्बु अमुक्कहना खुरुमजरी हौजिक मपुंग ओइबा पाव मणिपुर विधानसभा नंगासी तोंगान तोंगान बा डिमांड तरुक खनदुना पास तौगनी ngasi khanagadauriba dimansing adudi information and publicity medical health and family welfare services commerce and industries rehabilitation stationery and printing panchayat amasung economics and statistics ni Works Mantri Thongam Biswajit Nangasi Manipur Vidhansabha da haikre Moregi Trade Center semjinbagi thabak chahi asigi March April phawgi manungda loisillagani Congress ki di korungthangna hanglakpa wahang amagi paukhumda mantri na hai center adu semjinbagi thabak mamang chahi da haukhibani Bharat Sarkar gi ek is policy gi yenglaga international standard matung ina semjin jajinbagi thabak adu paikhatpani mahakna hai madugi damak lupa koti ama lakh humphudau umdoi kaithokle Physical work chada humphuloi chile financial work na chada ni phutaruk yaure Shri Korung Thangna hanglakpa atopo wahang amagi paukumda Shiksha Mantri Sorok Haibam Rajena hai Kasturba Gandhi Balika Vidyalay gi sel thadabagi mawong asi kendragi marphudra amasung rajya tarani mahakna hai kendra amasung rajya animakna matam chana sel thadoi amasung senpham adu school committee singi khuthangda thadoi mantri na hai hojik full time oja ni phumari amasung part time oja kuntrahumdoi lei Manipur ngarang phawbada mi lising kunthan thoi chatuk yankaima thoi COVID-19 vaccine kapkhre ngarang khakta da mi lising mari jamo phumanga vaccine kapki COVID-19 command control umna ngarang numidang waram thopa cherol amada hai hojik phawbada health care worker lising kunmanga chanipan kunmanga COVID-19 vaccine kapkhre makhoi sing adugi manungda RIMS Jenims Family Welfare Services ki director sing amadi state mission director amasung health services ki director amadi CMO sing yauri marak sida raja asida COVID-19 positive oiba apunba masing lising kunmapan chani kulhumdoi sure ngarang nauna mi tara positive oirakhi ngarang mi ani naba pharakpadagi punna naba phaba masing lising kunipan chatet yang kaimapan sure naba phabagi chang chada marphudani panda speak mari amani haukiba pungkun marida laijat asida mi amata sikhide haujik phawada sikhiba masing chauhum humphura umdoida lengdana leiri active case marphura mathoi leiri
Meghalai da ngarang nauna mi ama COVID-19 positive oirakhi mi kulumdoi naba pakhi hojik active case humfudani pan lairi raija asida apunba positive case lising taramdoi chamapan nipu mangagi manungda naba pakhiba masing lising taramdoi chate taramapan chure sikhiba masing na chamani funipan yaure hojik phawada healthcare worker lising taramari chama amada covid vaccine gi ahanba dose kapkhre ani suba dose kapa masingna chate nipunipan chure frontline worker lising taruk chamani phu humdoida su Covishield vaccine gi ahanba dose kapkhre Nagaland ngarang mi amata COVID-19 positive oirakhide mi manga naba parakpadagi punna naba paba masing lising taramathoi chamapan taramdoi shure naba pabagi chang chadamar phuda taret dasmik taret ani ore apunba positive case lising tarani thoi chama marphudrani hojik active case kuntra taruk lairi Dimapur dagi mi ani sikhibadagi laichat asida siba masing mariphu shure Donor Mantri Dr. Jitendra Singh Hairi awang nopok lamdamna COVID laichat matungi Bharat amasung asigi senmit londa mangjil thagani awang nopok lamdamda e-commerce haiba sida webinar ama mantri na hudokhi Dr. Jitendra Singh Hai Pradhan Mantri Narendra Modi na lamdam asida connectivity phagat hanbada akhanaba miteng thamba sina lamdam asibu leibake thai chawkhalaba raija singa thongmana hanbata natana sel thungi growth su chada taragi matakta yawanba ngamlagani tabiriba pawsi akasbani Imphal dagini Pradhan Mantri Narendra Modi nangasi video conferencing gi khutangda asamda mahabau brahmaputra hodokani Pradhan Mantri na Dhubri Phulbari thong sanaba jata hungani amasung majuli thong sanaba bhumi pujan tawgani Twitter da thagat pawarol amada Pradhan Mantri na hai mahabau brahmaputra thorang hodokadoriba si asamgi jawka thoranggi khongchata anoba pandup ama oiragani Thauram aduda Kendra ki road transport amasung highways mantri Nitin Gadkari ports shipping amasung waterways ki mantri Mansukh Mandaviya amasung donor mantri Dr. Jitendra Singh su yaugani Assam ki Mukhyamantri Sarbananda Sonowal amasung Meghalaya ki Mukhyamantri Konarad ke Sangma su thoramdu yaugani Akasbani Paumina Hai ngasigi Pradhan Mantri ki thoram asina Assam amasung Meghalaya ki miyam ki connectivity hena phagat halagani Mahabau Brahmaputra Hodokpa Sina Nimati Ghat amasung Majuli Awang amasung Kha Thangba Guwahati amasung Dhubri Hat Singi Mari Samna Hanba Ropex Bezel Operation su hauhallagani Thabak phangbai hengat hanaba amasung river tourism chawkat hanaba mapam marida tourist jeti sanaba su jata hungani Assam ki Dhubri amasung Meghalaya ki Phulbari samnaba leibak asigi khwaidagi sangba thong ama Brahmaputra turel mathakta sanaba Pradhan Mantri na jata hungani kilometer taramapan sangba len mari ki thong asina mafam ani asi chathok chachin tawbagi asangba kilometer chani ama dagi kilometer taramapan da hantha hallagani Turel gi ithat majuli ga samgi mainland ga ahan boina hakthengna na samnagadaba kilometer nipan sangba jorhat majuli thong sanaba su Pradhan Mantri na jata hungani Pradhan Mantri Narendra Modi na ngarang video conferencing ki khutangda Tamil Nadu ki oil and gas sector ki project khara jati da kathokre amasung kharana sanaba jata hunkhre Thauramdu da wangang bada Pradhan Mantri na One Nation One Gas Grid haiba wakhalon adu pankhi mahakna hai lakliba chahi manga asida oil amasung gas ki infrastructure sengbat pada lupa koti lak taret makhai season anaba kendra na thaurang tauri senba chahi lising ani kunmathoi kuni thoi ki kendra gi budget nainabagi mathang chatharakliba khana nainabada ngasi leibak asida research amasung innovation chawkhat hanaba lauthokiba mapung oiba waphamsing amuk hana puthokli budget asina research amasung innovation gi ecosystem henna mapangal kankat anbagi tangai phadaba du ningthina palli senba chahi lising ani kunmathoi kuni thoida mamangi senba chahi ga yengnabada science amasung technology amasung art Sciences Mantraloy gi dam hap senpham chada kuntra hengatle sangsata budget putopagi wangang bada sel thum mantri Nirmala Sitaramana innovation research amasung development asi budget ki maru obe yumbi taru ki manungda amani haina singthakhi loisilakpada COVID-19 dagi ngak thoknaba face mask upa phutaruk amna leiba khutsa di mai mitaru tanana thamba haiba achamba thawong ohum singak na chatpinaba amu ana ningsingjari aroibada maruoiba pau amu ana
Manipur Vidhan Sabha ngasi medical, health and family welfare amasung commerce and industries yauna tongan ba demand taruk khanaduna pass taugani. Manipur dangarang phawada healthcare worker lising kun manga chanipan kun manga yauna miwai lising kun thani thoi chatuk yang kai ma thoi COVID-19 vaccine kap khre. Pradhan Mantri Narendra Modi ngasi Assam da Mahabahu Brahmaputra Thaurang Audokani Laibak asigi khwaidagi sangba Dhubri Phulbari thong sanaba jata hungani Majuli Jorhat thongi bhumi pujan taugani amasung senba chai hilising ani kunma thoi kuni thoi gi kendra gi budget ta science amasung technology mantraloy gi dama hapa senpam chada kunthra hengatle pauloi jare